Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau KNF ki cadre ama yauna miyoi mari khulai ga konana fare khulai paiduna aranba thawong chathabada chenabani haiba KNF ki cadre ama yauna miyoi mari khulai ga konana security na Churchandpur gi laijang kholdagi fare press na phangba pau da faraba KNF ki cadre adugi maming thangsen hawkhif kun ga taret kawi aduga topa miyoi sing aduna Kamlian Kuntragamari Malsom Kun Amadi Jaipu Daujai Thang Kun Nifugani Toi Kawi Makoidagi Myanmar na Saba MH Ama MKI Assault Rifle Ama Air Gun Ama Kapayari Bandong May Maru Nifu Kapto Kraba Tokning Kun Gani Toi Amadi registration number Thadaba Car Ama Fagat Pangamle Hairi Churchandpur district ta tharamba popi lam acre 5.7 yantha tuna mangan kre Churchandpur district ki manung chana laiba Thinghangjang area da tharamba popi lam acre 5.7 ngarang Manipur Police Forest Department amadi Assam Rifles apunba combined team amana yantha tuna manghan khibaga loinana popi asibu thabada chenaba miyoi sing faganaba FIR amaso register tawkre haina Manipur Police Control Room na thadorok pacherol amana khangalakli Lairabagi pankai makhada laiba imung sing yaifanaba NDA sarkar na thabak thorom kaya paikhalakadauri Lairabagi pankai makhada laiba imung amadi nupi sing yaifanaba sarkar gi maikaidagi lupa Lisinganiga chonga fanganbaga loinana gas cylinder amada lupa chamri yangkhaida fangnaba Women Empowerment and Poverty Alleviation WEPA kauba anauba scheme ama mathang chahi January tang amada launch tawraba yai haina agency gi pau amana khangalakli Pawasina makha taraduna hai paliba NDA lenga asina nupi sing yaifanaba ahenba sakti pinabagi pandamda scheme asi hogdoknabagi thawrang asi paikhalakpani haina pawasina makha tari Yai kumbani ustagi lakhocherake Jirbam district ki lamtai khunauda Central Force laina kuki khulai paiba singna matau karamna bomb fit tawduna maitegi yum thugai bano Jirbam district ki Boro Bekra police station ki manung chana laiba lamtai khunauda laiba maitegi yum ama kuki khulai paiba singna IED bomb fit tawraba matung thugai kre hairi Thaudo singarang nungthil numit yung matung pung anirom tarakpa duaida thokibani kuki khulai paiba singna thugai bikraba yum adu lamtai khunaudagi Soibam Rajesh Nifuga taret apokpa Soibam Abiram kawi hairi Thaudo asigi pau hek phangwaga Boro Bekra police station ki team ama laktuna mafam aduda changsenduna yengsinbagi thabak chathakre Masing yamlaba Central Force kaya amasu lamtai khunauda leina kuki khulai paiba singna maitegi yumda changduna bomb fit tawduna pokhai hankibano haibasi achabu wahang ama oiri Manipurda hojik tholiba Kukigi irang asida Nagasing su chauna chaitheng phangli senapati dagi Joysi aseng maming natte na mahaki wafam asi wakati natte adubu senapati amadi Manipurda hojik tholiba maitei amasung Kuki anigi kangluf naiba lana sida yawba neutral naga ayamana thengnaba thodok aduni haina paudam laduna kangluf ki lana sida yawdaba Nagasing su maram ama natraga maram amana khudong chadaba awaba kaya mayoknari haina phongdorakli Chumna mayamna hangngangnaramba wari oina tarambadagi mahak masasu hakthengna kanglukkilan asina piriba khudong chadaba chaitheng adu tha kharagi mamangda mayoknakhi tholiba kanglukkilan asigi matangda mahakna kanana chumi kanana lali haiba wafam phongdokpa pamde mahak masa bus tongduna senapati dagi Imphal da lakpa amadi Imphal dagi senapati da amuk hanbada mayoknakhiba thodo adu paudambani mausadi bus ta tongduna Imphal amasung senapati ani gi marakta chathok chasin tawba asi gari manungdagi lambi gi fazaba yengduna yamna nungaina chatnarambani adugumba adu lambi chalingaida kanaguma amana kaidawagi video recording tawribano photo namlibano haiduna maral sizilakpa tarabadi pukning laitana karamna gari tongduna lambi chatpangamgani mahangna Mount Everest College Senapatida National Seminar ama yawraga Imphal da halakpagi lambida mana tongliba bus adu Modbungda khamlaki bus khamliba mafam aduda Kuki Jo kangbuna bunker saduna leirambaga loinana bus ta tonglakpa mipum khudingmaki Aadhaar card check tawduna Kuki Jo gi lam fauduna chatpa private amasung public transportation da tonglakpa mipum khudingmak check tawduna leiramki check tawba kangbu adugi maraktagi police ki khagi machugi fijol sepa asengba Manipur police ki personnel dinataba Kuki Jo gi miyoi ama gari da kakhallaklaga Kari tawbagi phone kaplibano haina chairakhi matam aduda kanada chairibano haiduna bus manungda tonglakpa passenger sing chamamnana amaga yengladuna laiki adubu lawrakliba miyoi aduna Joshi da hakthengna khudombi thinduna kaidawagi photo namlibano haina hanglakhi matam aduda mahak sauningba phawki maramdi mahaki phone adu Makhuda upsilaga thamba tanjada photo nami haina maral sirakpani matam aduda mahakna khankiba asi gari da kakhallagliba Mr. Bin aduna mahakna phone na photo copy haina karamna khalibano haiba asini tanja aduda mahakna tongliba bus adugi driver na sauna Mr. Bin
Aduda kanasu photo kapa leiti haina khumbadagi mioi adu garidagi kumtharaga bus adu channaba hairakhi matang aduda mahangna khankiba asi kanana kanagi lam fauduna chatlibanu haiba asini thogliba irang asida lambi da chaliba naga khudingmakna masa masana laukhot jagadaba section tharang ama haiba taragadi yamna nonglukna pukning fatharaga chatpanatana atopa lambi leite maramdi mabuk fataba mabuk sengdaba mioi amadagi torokpa yaba fataba thaba asi khallubada loiba naiba nate maram aduna makoina check tauge haiba adu tauhanba tabani kanglup amagi lam lansenuna changba khudingi ID puthokuna check tauba asi mafam khudingda chatharakpa tarabadi numit khudingi mi fana yamna fagani sibasu numit khudingi yaugani matang asida masana sakti paiduna lenga ama chalaibagumna lambida thoktuna khulai pairaga gari check tawriba kangbu asida karamba authority na sakti sinabadagi asuk phongna thabak tawba ngamlibano haiba asini haujikti kanagi authority makhada chatkadoribano haiba asi aruba wahang ama oirakle haina joysina makhadari Editorial Kalamo Kangla Pau dagi lakhochar ke apunba Bharata Manipur yaudabra haibagi wahang Manipur lengang na hangfam thoktra Manipur asi Bharat ki mapung phaba state ama oiribani adubu Bharat lengang na Manipur da yengleba mieng asi Manipur miyam na aduki machik pena dre atombigi machagumna Bharat lengang na Manipur miyam da akhaba mieng yenglabra haibasi miyangi wahang oirakli masigi mayek senglaba khudam haibabu Apunba Bharat ka Manipur ga samnariba lambi asi National Highway 37 Imphal Jirbam lambi amadi National Highway 2 Imphal Dimapur lambi ani asini khaktani Manipur ga Bharat ka samnanaba ising lambi leite train lambi su yorakpada ngairi ningthina function tawdri adubu nongthaki lambi khaktaga Bharat ka Manipur ga samnaba lambi oiri haibadu oiribani khwaidagi maru oiribasi National Highway 37 amadi 2 asini Adubung asi ifawbada Bharat lengang na Manipur miyamgi lifeline oiriba National Highway ani asi Bharat lengang na mapung fana ningthina sembi sabidana lakli masigi mathakta lambi paring asida aina yadaba khulai paiba geng khutpu kayana khuling duna highway ani asida chaliba gari singda nongmai chingdol da lutpat tawduna lakpada ngasi phawba control tawbidana lakli masina loidri highway ani asida chathok chasin tawrariba gari sing kaya khulai paiba singna puba thangba ngamdaba tax kaya loba pidraga gari mai thadokpa lokhada inthaba Driver amadi handyman nongmaina kaptuna so apan nanghanba amadi faduna puraga ransom tanduna laglibani asigumba ka henba terrorist ki thawong kaya National Highway ani asida lepna chathare haiba khanglabasu ngasi phawa Bharat lengang National Highway 2 asi ningthina samjin sajin bidana amadi mapung phaba ngak senbagi thabak chatha bidabagi hojik highway ani asida Manipur miyamna chathok chasin tawba ngamdaba haiba adu oiriba phibam asida Bharat lenga ki mamangda ifong phongna thokliba asi karishu thausadana leithokli madunadi Manipur asi Bharat ki manung chandrabra state amagum Bharat lengang na treat tawrabra haiba asi Manipur miyam ki thamoida fawali karigumba Bharat lengang na Manipur bu Bharat ki mapung phaba state amani Haina laubiba taragadi asigumba khudong chadaba kaya mayok nahaliba Bharat ka samnaba National Highway anida apanba kaya thoaliba asi thoalam loidawbani aduga Manipur lenga ki maikaidagi su Bharat sarkar ki thausadaba asi ichang thauna chongthoktuna Bharat lenga ki mafamda haiduna asoibasing asi menkhatnaba honnaba ngamgadabani adubu tawfam thokpa thabaksing asi Bharat lenga amadi Manipur lenga na thausadabadagi awaba kaya mayok narakpagi achoba maram ama oiri maram kaya asina Manipur miyamna Bharat tagi tokhaina taningbagi wakhal ihul adu Fawannabagi maram ama ohelakpagum tawre Bharat lengang na Manipur gi miyambu mayek senglaba khudam haibabu Manipur da hojik thokliba tha taramapal suraba misi mina amadi mikap mirau kholtana nillaba kangluf anigi sathiraba lan asi Bharat lenga ki miyeng changbidana loishandana thamliba sini karigumba Bharat lengang na Manipur bu Bharat ki mapung phaba state amani haina loba tarabadi ngasi Manipur da thokliba tha taramapal suraba kangluf anigi lan asi nahana loishin biduna leitaba Manipur ama haibadu oiramgadabani masida natana Bharat lengang na Manipur lenga pusupna tagi maming tagi oina thamduna mapung fana lengak sasan ki thabak tawhandana thamdabadagi mawong amasu hojik mayek sengna uba fangli Maduna Bharat lengang na Manipur da yengliba akhaba miyeng asina maram oiduna Manipur miyam aduki matik awaba mayok na duna Bharat ki citizen ama oibagi fangpham thokpa right sing adu fangdabagi maram ama oiri maduna Manipur lengang na ichang thona Bharat lenga ki mafamda Manipur asi mapung phaba state ama oidabra haina hangpham toi haina khali